ꯌꯨꯝꯁꯤ ꯇꯧꯔꯤꯁꯦ ꯊꯣꯡꯁꯨ ꯂꯣꯜꯂꯤꯅꯦ. ꯌꯨꯝꯁꯤ ꯃꯤ ꯂꯩꯕ꯭ꯔꯥ? ꯌꯨꯝꯁꯤꯕꯨ ꯃꯤ ꯑꯝꯇ ꯂꯩꯇꯕ꯭ꯔꯥꯅꯦ? ꯀꯅꯥꯝꯇ ꯇꯥꯗ꯭ꯔꯕꯣ? ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ ꯌꯨꯝꯁꯤꯕꯣ? ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯁꯥꯔ? ꯁꯒꯣꯜꯁꯦꯝ ꯁꯅꯥ ꯍꯥꯏꯔꯤꯕꯁꯤ ꯁꯣꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯤ ꯁꯥꯔ. ꯄꯜꯁꯔ 220 MN 326ꯁꯦ ꯏꯁꯥꯒꯤꯅꯤꯀꯣ? ꯃꯥꯅꯤ ꯁꯥꯔ, ꯏꯁꯥꯒꯤꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ. ꯂꯩꯇ꯭ꯔꯦꯗꯤ? ꯊꯥ 2-3ꯒꯤ ꯃꯃꯥꯡꯗ ꯌꯣꯟꯊꯣꯛꯆꯈ꯭ꯔꯦ ꯁꯥꯔ. ꯑꯣ, ꯊꯥ 2-3 ꯃꯃꯥꯡꯗ ꯌꯣꯟꯈ꯭ꯔꯕ? ꯒꯥꯔꯤꯁꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯀꯦꯁ ꯑꯃꯗ ꯆꯦꯟꯅꯔꯦ. ꯏꯁꯥꯅ ꯒꯥꯔꯤꯁꯤ ꯌꯣꯟꯕ ꯃꯇꯝꯗ ꯁꯦꯜ ꯗꯤꯠꯀ ꯏꯟꯅꯈꯤꯕ ꯑꯗꯨꯒ ꯆꯦ ꯆꯥꯡ ꯏꯟꯅ ꯈꯣꯠꯅꯈꯤꯕꯒꯗꯤ ꯌꯥꯎꯕ꯭ꯔꯥ? ꯆꯦ ꯆꯥꯡꯗꯤ ꯑꯃꯠꯇ ꯏꯟꯅꯍꯧꯗ꯭ꯔꯦ ꯁꯥꯔ. ꯆꯦ ꯆꯥꯡ ꯑꯃꯠꯇ ꯏꯟꯅꯗꯅ ꯒꯥꯔꯤꯕꯨ ꯍꯦꯛꯇ ꯌꯣꯟꯕ ꯌꯥꯕ꯭ꯔꯥꯅꯦ? ꯄꯨꯂꯤꯁꯀꯤ ꯀꯦꯁ ꯑꯆꯧꯕ ꯑꯃꯗ ꯆꯦꯟꯅꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯅꯍꯥꯛꯅ ꯆꯦ ꯆꯥꯡ ꯑꯃꯠꯇ ꯏꯟꯅꯗꯅ ꯌꯣꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ ꯃꯗꯨꯒꯤ ꯊꯣꯔꯛꯀꯗꯕ ꯔꯤꯛꯁ ꯃꯌꯥꯝꯗꯣ ꯅꯪ ꯄꯨꯕ ꯉꯝꯒꯗ꯭ꯔꯥ? ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯍꯥꯛ ꯂꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯒꯥꯔꯤ ꯂꯧꯈꯤꯕ ꯃꯤꯗꯨꯒꯤ ꯃꯁꯛ ꯃꯃꯤꯡꯗꯤ ꯅꯪ ꯈꯪꯍꯧꯕ꯭ꯔꯥ? ꯁꯥꯔ, ꯑꯩ ꯃꯁꯛꯇꯤ ꯈꯪꯉꯤ, ꯃꯃꯤꯡꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯁꯥꯔ. ꯍꯦ ꯌꯥꯏꯃ, ꯁꯥꯔ. ꯌꯦꯡꯍꯜꯂꯨ ꯐꯣꯇꯣꯗꯣ ꯑꯝꯇ. ꯃꯥꯅꯤ ꯁꯥꯔ, ꯃꯁꯤ ꯅꯨꯄꯥꯁꯤ. ꯁꯣꯏꯗ꯭ꯔꯕ? ꯁꯣꯏꯗ꯭ꯔꯦ ꯁꯥꯔ. ꯒꯥꯔꯤꯗꯣ ꯅꯪꯅ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯔ ꯌꯣꯟꯈꯤꯕꯅꯣ? ꯁꯥꯔ, ꯈꯣꯡꯅꯥꯡ ꯀꯥꯔꯛꯇ ꯄꯨꯈꯠꯂꯛꯑꯣꯅ. ꯈꯣꯡꯅꯥꯡ ꯑꯅꯤ ꯀꯥꯔꯛꯑꯗꯤ? ꯆꯤꯡꯃꯩꯔꯣꯡ ꯈꯣꯡꯅꯥꯡ ꯑꯅꯤ ꯀꯥꯔꯛꯇꯣ ꯁꯥꯔ. ꯍꯣꯇꯦꯜ ꯃꯦꯂꯣꯗꯤ. ꯉꯥꯏꯈꯣ. ꯌꯥꯏꯃ, ꯆꯤꯡꯃꯩꯔꯣꯡ ꯈꯣꯡꯅꯥꯡ ꯑꯅꯤ ꯀꯥꯔꯛ, ꯍꯣꯇꯦꯜ ꯃꯦꯂꯣꯗꯤ. ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯒꯥꯔꯤꯁꯦ ꯄꯨꯂꯤꯁꯀꯤ ꯑꯆꯧꯕ ꯀꯦꯁ ꯑꯃꯗ ꯆꯦꯟꯅꯔꯦ. ꯃꯔꯝ ꯑꯗꯨꯅ ꯑꯩ ꯏꯁꯥ ꯌꯥꯎꯔꯤꯉꯩꯁꯤꯗ ꯅꯪ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯠꯁꯤ ꯂꯥꯛꯑꯣ, ꯑꯗꯨꯒ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯌꯨ ꯂꯥꯛꯑꯣ. ꯐꯅꯤ ꯁꯥꯔ. ꯁꯥꯔ, ꯑꯩ ꯑꯝꯇ ꯂꯣꯏꯁꯤꯟꯖꯔꯛꯈꯤꯒꯦ. ꯆꯠꯁꯤ. ꯈꯤꯇꯪ ꯊꯨꯖꯜꯂꯣ. ꯍꯜꯂꯣ ꯁꯥꯔ. ꯑꯩ ꯍꯣꯇꯦꯜ ꯃꯦꯂꯣꯗꯤ ꯃꯃꯥꯡꯗ ꯂꯩꯔꯦ ꯁꯥꯔ. ꯍꯣꯏ ꯁꯥꯔ. ꯑꯩ ꯃꯈꯥꯗꯒꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯍꯣꯏꯒꯠꯂꯛ ꯇꯥꯔꯒꯦ ꯁꯥꯔ. ꯐꯅꯤ ꯁꯥꯔ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨꯕ. ꯏꯌꯥꯝꯕ, ꯍꯣꯇꯦꯜꯁꯦ ꯄꯨꯂꯤꯁꯅ ꯂꯣꯀꯦꯁꯟ ꯈ꯭ꯔꯦ ꯏꯌꯥꯝꯕ. ꯀꯔꯤ ꯍꯥꯏꯕ? ꯄꯨꯂꯤꯁꯅ? ꯍꯦ, ꯌꯥꯏꯃꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯍꯦ, ꯆꯦꯜꯂꯣ. ꯍꯣꯏ, ꯆꯠꯂꯣ. ꯆꯠꯂꯣ. ꯍꯣꯏ, ꯆꯠꯂꯣ. ꯍꯣꯏ, ꯄꯔꯦꯡ ꯐꯝꯃꯣ. ꯄꯔꯦꯡ ꯐꯝꯃꯣ. ꯁꯥꯠ ꯐꯝꯗꯧꯅꯦ. ꯍꯣꯏ.
ꯅꯣꯏ ꯔꯟꯖꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯣꯇꯦꯜ ꯑꯁꯦ ꯐꯖꯅ ꯈꯪꯉꯒ ꯆꯪꯉꯛꯑꯕꯅꯦ ꯀꯔꯤꯒꯨꯝꯕ ꯅꯣꯏ ꯅꯔꯣꯟ ꯑꯝꯇ ꯆꯨꯝꯗ꯭ꯔꯕ ꯅꯣꯏ ꯂꯣꯀꯞꯇ ꯄꯨꯔꯒ ꯂꯣꯏ ꯌꯥꯜꯂꯒ ꯐꯨꯒꯅꯤꯀꯣ ꯅꯣꯏ ꯈꯨꯝꯃꯔꯣꯏ ꯅꯣꯏ ꯈꯨꯝꯃꯔꯣꯏ ꯍꯣꯏ ꯀꯥꯎꯁꯜꯂꯛꯎꯔꯣ ꯍꯣꯏ ꯁꯤ ꯂꯣꯏ ꯐꯨꯆꯜꯂꯣ ꯍꯣꯏ 하기라 하기라 오빠 옥실하게 아유 연쟁이 면 다요 연쟁 깔래게 하기라 하기라 하요네 야 임마 ꯁꯥꯔ 시가 이행할로 먹어야다 아무튼 이행할로 ꯁꯦ ꯃꯣꯏꯗ ꯃꯃꯝ ꯌꯦꯜꯂꯣ 반이셔 시영 시강무용 마시러 시강무용 시행은 고무고 시행은 곰들 듣고 나는 간들드네 산다 저락자니 시행은 고무 너야 맞다 강나들어 보 호라하게 산다라하게 강아지 찾아 아이도고 반이다 너야한테 강들어 보 자자 빌어 강다디 빌어 자자 빌어네 자자 빌어 아이 난 강브라 강다디 빌어네 마신들 레이네 사모한테 강대 오 파레 야 임마 모이 마리도 마카보다로 아시마다이 상바세 시부살로 ꯍꯣꯏ ꯁꯤ ꯃꯔꯤꯁꯤ부터 쩔어 ꯍꯧꯒꯠꯂꯣ ꯆꯠꯂꯣ 차들 한번 꼬이냐 레는 쩔어 홍보가 가운데에다 강대 찾아 쩔어 고고 ꯍꯣꯏ ꯁꯤ ꯂꯥꯎ ꯍꯣꯏ ꯁꯤꯐꯝ ꯐꯝ 낭아 시 강브레용 강대 사 낭 강대 이때 진 강대 사 야 임마 시빠실로 마시 이또게 낭 강대바 시행문이고 그 낭 강대 사 강대고 낭 강대바 시행문이고 강대 사 강대 어이 낭 강대고 강대 파레 사 ꯍꯣꯏ ꯁꯨꯝ ꯑꯩꯉꯣꯟꯗ ꯁꯣꯝꯗ, ꯌꯦꯡꯀꯅꯣ ꯍꯣꯏ ꯁꯣꯝꯗ. ꯌꯦꯡꯀꯅꯣ ꯀꯩꯉꯝꯗꯦ 파레 두어디 1 2 자, 야, 독자하게 자, 야, 독자하게 아스 락디니 웅지부 그야 따르잔 ꯍꯣꯏ ꯁꯥꯔ ꯇꯥꯗꯤ ꯇꯥꯁꯜꯂꯛꯑꯕꯅꯤ ꯃꯇꯝꯁꯤꯁꯨ 소이 라카니 시기 ꯅꯤꯡꯊꯦꯝ ꯄꯨꯈꯤꯝꯄꯥꯜꯒꯤ ꯄꯥꯟ ꯗꯨꯀꯥꯟꯁꯦ ꯑꯐꯥꯎꯕ ꯗꯨꯀꯥꯟꯅꯤ ꯄꯨꯡ 10 ꯈꯨꯗꯤꯡꯒꯤ ꯀ꯭ꯋꯥ ꯆꯥꯕ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯂꯒ ꯂꯥꯛꯑꯕꯅꯤ ꯁꯥꯔ ꯉꯁꯥꯏ ꯍꯥꯏꯔꯛꯈꯤꯕ ꯃꯐꯝꯗꯨꯕꯨ ꯆꯨꯝꯃꯕꯣ ꯁꯥꯔ ꯆꯨꯝꯃꯦ ꯃꯁꯤꯁꯤꯅꯤ ꯍꯣꯏ ꯁꯥꯔ ꯐꯣꯟꯒ ꯀꯛꯊꯠꯂꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛꯀ ꯇꯧꯁꯟꯒꯦ ꯈꯪꯅꯤ ꯃꯁꯤ 꼭 헥 파이로드나 ꯍꯣꯏ ꯁꯥꯔ ꯉꯥꯛꯇ ꯄꯥꯏꯖꯔꯨꯒꯦ ꯁꯥꯔ ꯀꯩꯒꯤꯅꯣꯃꯦ ꯅꯪꯅ ꯐꯣꯟ ꯄꯪꯇꯧ ꯇꯧꯔꯛꯏꯁꯤꯕꯣ ꯃꯁꯥꯅ ꯇꯧꯁꯜꯂꯛꯄ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯅꯪꯗꯤ ꯑꯃꯨꯛ ꯇꯧꯕꯗꯣ ꯄꯥꯏꯔꯛꯄ꯭ꯔꯣ ꯌꯥꯗ ꯇꯧꯔꯤꯅꯦꯕ ꯅꯪꯕꯣ ꯁꯣꯝꯗ ꯑꯩꯈꯣꯏ ꯁꯥꯔꯒ ꯂꯩꯃꯤꯟꯅꯔꯤꯑꯕ ꯅꯪꯅ ꯑꯩꯈꯣꯏ ꯁꯥꯔꯒ ꯂꯩ ꯍꯥꯏꯗꯣ ꯃꯥꯅ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯊꯣꯛꯂꯛꯄꯗꯤ ꯀꯩꯗꯧꯋꯦ ꯁꯤ ꯐꯔꯦꯁꯦ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯆꯥꯛꯆꯥ ꯍꯦꯛ ꯇꯣꯛꯄꯒꯅꯦ ꯑꯩꯅ ꯅꯪꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯔꯛꯏꯁꯦ ꯑꯣ ꯅꯪꯒꯤꯁꯤ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯑꯩꯉꯣꯟꯗ ꯃꯇꯝ ꯂꯦꯜꯂꯤꯕꯅꯤꯅꯦ ꯅꯨꯡꯁꯤꯗꯅꯒ ꯐꯣꯟ ꯇꯧꯔꯛꯄꯗꯤ ꯅꯠꯇꯦꯅꯦꯀꯣ ꯗꯥꯏꯃ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯐꯠꯇꯕ ꯈꯟꯗꯣꯏ ꯇꯥꯔꯗꯤ ꯀꯣꯛ ꯊꯝꯈ꯭ꯔꯣ ꯌꯥꯔꯦ ꯐꯣꯟꯗꯣ ꯑꯁ ꯅꯪꯁꯤꯃ ꯐꯥꯒꯤꯅꯤꯒꯁꯦ ꯈꯪꯗꯕ꯭ꯔꯥ ꯀꯩꯅꯣ ꯁꯦ ꯑꯝꯇ ꯄꯥꯏꯌꯣ ꯑꯩꯈꯣꯏ ꯁꯥꯔ ꯎꯗꯕ ꯖꯒꯥꯗ ꯑꯝꯇ ꯆꯠꯀꯦ ꯑꯗꯨꯅꯦꯕ ꯉꯁꯥꯏꯅ ꯀꯣꯛ ꯊꯣꯛꯂꯛꯎ ꯌꯥꯗ꯭ꯔꯣ ꯅꯣꯏ ꯁꯥꯔꯅ ꯎꯔꯣꯏꯗꯕ ꯃꯐꯝꯗ 형엄마 나때이마기 과사법 두칸 요래 나때이마이 과시 노마기
ꯆꯥꯍꯧꯗ꯭ꯔꯗꯤ ꯅꯌꯥꯝꯕꯁꯤ ꯇꯨꯝꯕ ꯌꯥꯗꯦ ꯂꯥꯎ ꯅꯌꯥꯝꯕ ꯀ꯭ꯋꯥ ꯂꯩꯒꯦ ꯆꯥꯎꯁꯤ ꯂꯥꯎ ꯊꯣꯡꯉꯝꯕ ꯆꯪꯉꯨ ꯂꯥꯎ 이때마 라부어. 나나오 여기저래 이때마 아스 강대다 이때마 이때마기 과지 노먹이 싸홍드러디 나나오지 뚱마가 아무것도 되니 이때마 강대 하이소 하임니 이때마 이때마기 과지나 아코이 스와이다 아코이 스와이다 너때다 이때마 아코이기 람덤지다 하이따리 이때마기 과지나 헬레 레리 이때마 ꯑꯁ ꯔꯟꯖꯟ ꯅꯪꯅ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯤꯗ ꯅꯪꯅ ꯊꯥꯒꯠꯃꯟꯗꯅ ꯀ꯭ꯋꯥꯒꯥꯁꯦ ꯑꯍꯥꯎꯕ ꯑꯣꯜꯍꯜꯂꯕꯅꯤ 이라 ꯇꯧꯔꯤꯁꯤ 이때마 तसेंना हावखरजानदे इतेमा अदुना ननाउना थेंबा ngनबा लेतना इतैमैदा हेक्ता क्वासाव लाइस नत्रने थंगomba नतैमगी क्वासिबु थंगomba याव हावत्रबो कमदौगेने 라모 하우이다 अदुनेबा इतेमा ननाउगिदी जदागा तो का हेन चाबिरो नइतिमा अदु इतेमा तमुदी ꯅꯣꯏ ꯇꯥꯃꯣꯗꯤ ꯃꯅꯨꯡꯗ ꯆꯥꯛ ꯊꯣꯡꯍꯧꯔꯤꯌꯦ ꯔꯟꯖꯟ ꯅꯪꯒꯤꯁꯤ कथा ꯇꯩꯒꯗ꯭ꯔꯣ इतेमा ऐसे कथासी तैमना नहानगैदी हेक तैबी अदो ngasiगidi हापिरोन ऐसे कथासी समंदन इतेमा ननाउसी याद्रेमनी इतेमा यागासी कोपाई कासलिए हा ꯍꯦ ꯇꯥꯕ꯭ꯔꯥ ꯍꯣꯏ ꯁꯥꯔ ꯔꯟꯖꯟꯒ ꯊꯣꯡꯉꯝꯕꯒꯗꯣ ꯂꯥꯛꯑꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯌꯦꯡꯅꯤ ꯁꯥꯔ ꯅꯣꯏ ꯖꯨꯔꯕ ꯇꯦꯛ ꯀꯦꯌꯔ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯐꯅꯤ ꯁꯥꯔ अदुदी क्या तारे इतेमा ꯑꯁ ꯌꯥꯏꯃꯗꯨꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯇꯥꯟꯖꯥꯁꯤꯗ ꯔꯟꯖꯟ ꯍꯣꯏꯗꯤ ꯆꯠꯈꯤꯗꯧꯔꯦꯅꯦ से ए थंगomba चलो 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 ꯕꯣꯕꯤ ꯊꯝꯃꯣ ꯕꯣꯕꯤ ꯊꯝꯃꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯇꯥꯌꯥꯏꯃ ꯕꯣꯕꯤ ꯑꯩꯈꯣꯏ ꯁꯥꯔ ꯃꯥꯏꯀꯩ ꯈꯪꯍꯧꯗ꯭ꯔꯦ ꯕꯣꯕꯤ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯇꯥꯌꯥꯏꯃ ꯁꯣꯝꯗ ꯑꯣꯏꯔꯝ ꯇꯥꯔꯦꯗ sia numayga susatna tawri tawnu kanaroi ekhoi no fari ba khula me amasi ubra aigi me amasi ubra nangi na kandale bi ba sainok singa dugi mathoi kan bi noi no pari bu khulai thu tha ꯈꯨꯠꯂꯥꯏ ꯊꯝ Hey, madu ke inspector Shenaudo. Hai dam chalo.